Bayambu Northeast Window the Taram Dokcheri. Hello and welcome to Northeast Dialogue of Northeast Window. A dialogue to connect the people of Northeast. Ngasigi Northeast Dialogue special episode today Queen Pudun Lecture Baze Identity and Heritage. Francis Fukuyama haiba afau political thinkers in a housic inong no putoki lyric identity the demand of dignity have a housing lady era say identity politics ki era mo igani have a han and predict over Mark Sida yamna hot boiling point mo in Manipur so identity politics ki yamna kanna polarizing over state amadani hogi beza hi kya sida ikoi Manipur gi oina ju live ano phenomenon si punamasi marakta ai isage identity amasung ai isage puari nainabagi tangai fadabadu adumak leide loina ngasigi oina aikoina ningsingjabada asi kogi pai pusing na thambiramba pautak pauro kaya gi maraktagi haureibigi kolda lasing polang tharmani huine yena sokhini haiba aikogi pauro si dem yeng thamjaraga ipai pu nai kogi dem thambiramiba puari gi wari singbul mayam ama thambiramiba puya gi wari mayam ama masida nataba tonga tongan bachinhai wahi de lakpa oral tradition gi aikogi historical element yauriba machak mayam je thibagi lambi maka Northeast Window gi market gi chajabane airaba lambi aduga gi tangka amoina ngasi pudun lecture topic asi identity and heritage loina ngasi gi program si da saru yabina gi da ngasi studio da election biriba sangai ra experts sing gi taram noksi ge aduga mayam so mato ina taram min opi gani pabung Thongam Samungou khanganba aiko gi Honrary member National Innovation Foundation Gujarat India aiko gi pabung Samungou bu taram noksi kai khunu uchari Pabung Utagachari, Luina, Nangasigi program Sita Saru Abina, we give them a study at the Lexit Beriba, Universal Meetei National Forum, I could Universal Meetei National Forum, President of the Hawaii Pubiriba, I could give Pabung Hirom Pakhangba Mangang, our Pabung Pakhangba Taram Okshari Kaikun Watcheri. Ahambazi, a Pabung Pakhangba the Gilaxage. A Pabung Pakhangba, I Hangjaning Basi, I couldn't see Tamzeriba topic. Aige identity amasung ekoi gi puari habasida pamuna kar mahina yengbi bage ngasi topic si ke pamuna share to winning kitang to masi miyoiba khunayama haibasida jati kanglup kayamuk malem sida leita khunda dun lemine masida aige identity aige saktak pa haibama lakpa furuk khudingi oina magi haurak longi kaino duga laikhai duga loina na magi identity se masa masagi nation dugen seme masi moina semu banati neserna laktaba yadaba poni aduna aikhoi gi su masi gumba identity se Pari Purigi oina Malem the Lainariba Nation sing a sigi Laiba Thak a sigi Amata Tadan Equally Aduna I could get horror loan Malem si Nimita Tabi Tabum Sikamina Shemki Malem Kamai Shemi Lai Habasin Kamina Ore Lai the Gi Taibang Sina Kamina Sada Samdhari Haibagi Puari se Aikoi Amata Ling the Kaidan Mangdana Layab Masi Akoina Nainadaba Atopagi Kaigumbada Laibak Tiva Toduxina Kupsalaga Nation Gibaduna Nasi Akoina Mase Malem the Masak Takpa Shangbungamdana Labase Akoyam Laibak Tivani Aduna Hairiba Akoigoina Laijeriba identity si Haibadi Ipuroi apokpana ngasagi tarang malang oidana nimit thabi thabum amata thoktana amambane sukhangdaba anganbane sukhangdaba ko adugumba amada leirambadigi madubu ating kok tinga ko haina ko haidi iting tingna ikok kokna leiba aduda leiramiba ibudause ating kok tinga ko haina ko aduna masina de aise yararoi aina ningi ba pandam se phangaroi haina ipuroidna haidi magi ningbaga tawbaga manaba oibaga manaba poni aduna mana ngasagi
अखोगी होमलैंड हामलैंड गायना इसिंग नुक्सित का से पोहलगा मदगी इसिंग गा नुक्सित का चाइना हल्लेरगा मदुदगा चाइना बदुदगी अखोगी नोंगलुम मोइना तासलगा लेरमबदगी क्रिक इंजलक चलक्तदना पोखाइरकपदुगी अखोगी मदुबु कनागुम अखंग अहिसिनदी थिरेन पोखाइबा हाइनिको अदुमाइना पोखाइगिरिबा पोटदना सखाइगिरि पोटदना लेमना मांगनबा अमता नते आइदि ngasiगी ओइरिबा सौरजगतसे आइदि तेंबानबसे मसी नुमित था थाबि थाबुम मालेम सिंगवा मसी ओइरखिबिगी वारी मसु अखोगी अदुगुम्बा केनुदुदा याउरि हैबको ओके अदुना मसमाइना ओइरगा मतुंगदा ngसाइगी मालेमसे इरंग हाक्ता ngairaba अदा इसिंग इरंग पुथोबा मतमदा इरंगदुदा इपुरोइना इंगारेंगी लांगोन तौरगा ngसाइगी मालेम लेसा थिबगी तंका मुसु खोइदि याउरि अदगी मालेम लेसादु फंगे अदुबु इपुरोइना ngसाइगी लेसादुदि माना लेबाक्तुदि माना पुखतपा ngamde परमदि इंगारेंगी सक्तमनिना ngaगी सक्तमनिना मखोंग याउदे मखुत याउदे को अदनु उपाय लेते मयाना सिकपनति अदुना निंगबगा ओनबगा मानबा इपुरोगी लांगोनी अदुना याररोय हाइदना थेंगु लेना मु ओले अदुना थेंगु लेना मु ओलबा मतुंग असिदा मनम थक्ता थोंगगा मसिबु इंखनबा लांगरे अदुबु मखोंग तेनबा मरमना इपालांग फांगमद्रे हाय अखोय गेदुंबा साकोक थिरेंगी कनुदुदा लाइरिक्तुदा को अदगी सिदी याररोय हाइदना खुदक्ता मु ओक्सा लाबा लांगोलगा ngakchau panggantana malem leisase ipalangda fugale aduga irang thakta thelaga thame adamaina thamba sidagidi phambak mafam leiradi aikhogi masa manai puthokpa yare haidana ipuroina oigi ningsha thinga yetki ningsha kambada sorare na singba lai ni parukki makhai मरी मरी थोले अदुना कौब्रु सिंग द काखरे अदगे अमु ngसाइगी पंग स्वाइदा कौब्रु ग लेनबा मरीचे ngसाइ कइना पाबुंग लिबिरि बो वारि सिमा करम हाइना मैतेगी थियोलॉजी दगी मैतेगी थियोलॉजी दगी मियोबजि कमाइना हरोखिगे हाबगी वाफम दुनि पाबुंग लिरिजे सिदा ngसाइगी कौब्रु की मतांग अमा पनबजे कौब्रु सि मैतेगी थियोलॉजी का नत्रगा मैती की लाइनिंग का अदुग मैती की विलिप्त लेरिबा एकोई मियोबसी सुमाइना होरकपनी हैबसी का कयाम यामना नकनबगे हैबसिनी आइना कौब्रु सिदी एकोगी मसिगे वारी सि सांगी को अदुबु तेंतकना मफम नि मादी आइदि सिंगनेबा ओके अदुगा इपुरोइना कौखतपदा सिंखतपदा याय हाइबि सिंग कवे कौबदा कनो तौरे हाइबगी कौब मरुन कौरे को अद समाइना लेगिबा वारी से कौब्रुति लाई मयामगे अहानबा खुंदाफम ओय अदुगा हाइरिबसिदा अखोगी लाइंथौ सोरारे न थक्का खागा अनिगी निंथौ ओरगा पालंबगी वारी लेरे अदना सिदी अखोगी अदगी अमुक ममै थंगदना कनो लाइंथौ सोरारे न कोरौदा काहरा मतंगददी अखोगी सरोय हाइबा निपा कनो लाई फतब कांगू म लेरिदना मसिगी लाई फतब सिंग सिगी मपी मपा ओरिबा अदुगी लाइगा लान सोकनबदा लाइना ngamaga माबु निंथौ हापमबगी माइगे ngakpa lai ओइना लेहुबगी अमसु वारिसु असिगी पुया लिखुंद लेरि मसिगी पोलमा अदुना मसिदी अखोगी यामना मरु हक्पा इहालांबा ताइबंगसि संदोरकपदा कौरु सिंगदा खुंदारकपगी मालेमसि इरंग नाक्ता ओइबा मतमदो अखोगी सिंगसि हाना कौब्रुगा नोमाइजिंगा असी खक्ता हाना उरंबगी मतम मदुदा कौब्रुसिदा लाइना इहाल हाना खुंदागी मफमसे इसिंग इरंग ओरिंगदा बदुगी मफम मदुने दुना अखोइगा यामना मरी लेनाबा अखोइगा होरलोनगी इहालबा बुकोंने ओके कौब्रुगी ऑफम मसु पनबिरी अखोइगी पामुंगना पामुंगा खंगना अखोइगी मणिपुर हाइबा लाइपाकसिदगी अखोइगी थाजनरिबा मरोइबा लमदमसिगी ख्वाइदगी मसिंग यामबा कांगलुप अम ओइरिबा मैतेई फ्रुपना मैतेगी थियोलॉजी दगी मैतेगी लाइनिंग लोन दगी करम हाइना मालेम अदद मसिदन तन यूनिवर्सिटी कमाई सेमई ngसाइगी थिरेल पोखाइबगा हाइरिबसे अखोइगी फिजिक्स ता बिग बैंग थ्योरी का हाइबदु गा यामना नरिबा एरिया अमनी आई अमुका अखोइगी पामुंग समुंगौदो अमुक लाक्चनिंग मसे मखाताना पामुंग अखोइगी कौब्रुगी मतंगदा यामना सिगी मरी अमखक
manipur ki puwari ga mari le ne ramba ai ahan ba mi thok la khibagi khot khibagi matang ma puthorok pasi ai ki pawung pakhangba na kamai ni yenge msi gi se masi pok laining gi lainingan nauria ahli bungo phulona ibirum bagi matung inadi masi tasengba khoi gi lai harauba aji masi heritage room da chingani ko chingani lai harauba sideida tawribasi pokpa amadi sibani pokpa amadi siba sida masi pungkai magumbada mahake laining pibirimba lairon sina fajana di tai ado akoi ge ojai bungo pakhangba di khar kitang lan kanom chana badi ai ko adu bo masi ai gi mota de akoi ge mayam na di saibun tara hai ba adu ai na di masi haubam loibam gi pantheng ni hedena somda logje lainingen masana chu tai adu masida amakak asumna pibire kurumjay apokpa laingo yai phabanong na tong tengban ba oiriba lamda tha oibana kharam lai phawle uri gi upani nanu su hulale mapugiya thangna lerang su sathre lerang gi mayundi nawi phamoi khre hadana masida lamta haibasi sajibu kalen inga ingen thawal langban mera hiangai poinu waking phaile lamta haibini sidegi lamta si loiragadi sajibu namu laani haibadi mapung pharaba haibini lamta tha haibise loiraba lasi loiraba matamdadi uri upal hauriba napi singbi jiba thawai panba punamak asi magi kharam lai phawre hai adi asai magi chadawn da sandung nabagi masak ama lae adi daga mapugi ya thangna lerang su satkre hadana lerang satkre lerang haibadi leibu nate ko aying asa kumbi kalen che masi oire haiba masi oibanina satkre asigumba aying asa leiba asigi magi mayon haibadi aying asa sibini laire koige lerang hairise masigi mayol che ma haibadi magi ai lerang asina haibadi aying asa sina nawi phamoi kredi masina taibangi chawda nokda se 산독 한 그래 하더나 숨나 딱비름이 아두가 마푸나 다이벙시 시엠게나 칼리바 마디 칼나 이프로이시나 칼인그라바니 칼면나 이프로이 마사먹시나 잉아렐 하리버시 올라가 아코이기 다이벙시 군톡다 먹버기 와펌 마무 야우리 아두시 아이 마탕 마사암탕 거 티저렇게고 TV 아드나 거기 턱장이 메석는 나부닝 오이드나 다이벙문에 야이네 시에메게 닝드나 이런 게 빵는 너무 기바 나쁘는 닝나 뿌나 먹축기바 이런 게 이태인이 잉아레로 기바 잉아레는 야비는 니싱바 판기바 하느나 말음디 이런 해비지거리노 it is 거기 다이벙기 진작 시분이 이런 하이시 진작 실레 때디 오이드래 아드나 거기나 니담다기 마담다 ngaringa 하시 거기나 탐미고 nga마 그리고 틸람도 뽑봉음대 마온다. 말음니가 사기 레랑두기 마야이두나. 아두가 칼렌다하기 마담더디 사기 레랑 하입다레 아잉가 사세. 시기 마땡 아시나 거기 틴폴레 하고. 아리바 나린가 아세 에코이나 마시부까리 하는 로그니 이런 하이제리시. 이런지 한 오여러분 마뚱다 레러버 진작시 레러 마뚱더디 진작 올리브시주 이런 올리브시 이프로이니 마푸 마항 세머니 마푸 마항니 아두가 아무 이런 거 시대기 아무 잉아리엘 heb시 올레 아코이다 하는 거무는 미tam미 하리비시 마시 올레 마시니 아두나 마하가시 닝싱 법한 그래 하이비디 타와이 야오 그래 그지기 이런 하리시 시니 아두나 아무 잉아리엘 heb시나 아무 말은 사이기 ngamakadana tengurel ole tengurel si kaino Philippine akoigi Philippine tube imagi no phamasida ngasai gi ingaren sina mal ngasai gi lebak le saji thiri ne lebak le sa habidi myubi gi hakchang buni somda amu lainin pu birami sina masi thiri ne thiba sidaida
mak phangnare phangnaba sidai kamdawi imagi khoi ovary haitare obam sidai da kamdawi senje amadagina ani dagina mari dagina nipal asmana thingu mong male khoi tabangi hakchang sibu hairiba aduna ni thengurel hairi se aduna thengurel sina muk pukhat pang amakta dana amu kaidore khoi gi kamdawa oksala ba ole oksala ba sina olaba matung de oksa haibadi makhong teli makoka mabukan sauri hajariba sigi khoi gi germination period kanu se magi asidaida adudagi di khoi gi nuksara ba si nuksare si oiraba matam de khoi gi taibang hakchang mong amakha oire sini asumna seme hadna takpire okay pau adu okay ai makha tarakpada aina kai dagi pabung pakhangba dagi mong makha dan hojani bisina tachengna ikhoi gi puari si aikoina nainaba taragadi maite gi theology gi meeting dagi ikhoi nainaba matamda aikoi puya gi versions mayam se dagi yanga ikhoi nainarpa matamda manipur hingminari ba kanglu furup mayam se amata oina nungsinabagi amata oina punminnaba yabagi adugi horofam gi likhunna ma ikhoi phangane na khanbi bra kari khanbi matu chumi phangane na khali aina maramdi aikoi hor londa ngasai gi saroi haibama lai haibama ko ani khak thanami se masida saroi si kanano haibama koi mathau tai ko adegi lai haibisna kanano adu lai pakhangbugi sada masa taret na langon ba Meetei yek taret sida akoi gi singtam loina yaure ko aduna ahan ba horok pada lai bu kanana ningi hairiba yek taret asina sana mahi haiba punama pu semba taibang busu hinghalliba napi uri upan thawai pan ba punama hinghalliba se sana mahi ni adugumba sana mahi se yaudragadi taibang se hingbungamti asigumba posi hana akoi punama ningame aduna ningame belai si sahi sa kaya lakha kaya koi ningaga lakharbani adubu marakta mati akoina British ki ro agent haibatai ko matamdu gi santidase ma matamdu MA chemistry ni hai London da pass tor ko doctorate ni hai aduna adugumba ama aikoi sidai sida mana mafam sida British na yaurokada ba sahi chama gi mamangda ma se ro agent on thajal khiaba aduga aikoi gi post sida Lining punamak laki, lining punamak tauhi theng bada sanggidib. Sanggidabadu kari degi noona taurga madugi tauraba matung dadamana ahan bada singda Christian dharma yenti ko. Tampakta Hindu dharma damag yen bani. Ado Hindu dharma na aikoi gi lejari bahane gi purup isinau singasi indigenous people singasi mangi ga sengi ga hana taubi badeki waro bayaba waro raba matung da amu Christianity sim thajal pone mate British karode policy ne haidi ani sina mapangan kan sing tamani sina mapang kan leiring da kanam dan thieng ba sangam de haijari adubo lining du da amadi sada nauda da ningthaugi I da yan yauhi ba ko adigi aikoi gi singda Christian dharma yan ba aikoina mangi sengi haida taurubagi madugi waraubusin aduna moina Christian dharma lauhiba aikoi somda Hindu dharma lauhiba asidagi aikoi se khaibung na baduna aikoi lining se malemi thakta kana bagi lambi su khoi leihidre aduna Bharat Sarkar gi makha da aikoi na mikha thadana leiraba matam asidadi aikoi gi lining asibu Bharat Sarkar na madu minungsiga loina code number ama India da kariba religion Hindu Muslim Christian Sikh Jain Buddhist na kariba code number phangaba religion na sumaina aikoi gi su karaga aikoi gi singtam ge hanagi lejeriba indigenous religion se masi yokhatna bagi lambi imta kanam tan tauhidre aduna maram warga koi khara mana Meetei maraksida Buddhism chatpa kharam yawhre
खराबना RSS खरे खराबना कृष्ण कंसेस खरे खराबना गौर हिंदू ओने लेरे खराबना मितई ने ना हुजी इंखल इदना को तो मसिगी खाइबुंग नबसिदा आइखोइना बाउंड तौबे अब कोनबे अब आइखोइगी नेशनलिटी सिगी ई मरीदा हौर नैदगी लेमिनारब अदुगुंबा इंडिजिनस पीपल सिंगसे आइखोइना ngasi कोल हौदबना ngasi gi laiba kaino se tekchak se khoi laibane ba aduna masi thoktanab gi damukta di akhoi gi hairiba sanamai religion sigi 1967 digi akhoi na ko number tanar ga laiba ado state assembly da 2003 da akhoi matam dugi kai khumnajaraba okram tamujoina maduma house bill on thangthok pibadagi maduma muk pass toroga matam dugi oibobigi perota akhoi desarjen census paudi thabirame ko adubu barsagana lokhatte amuk handaki 2022 gi kanogi august manga da amuk phamba akhoi lamlai gi akhoi kai khonja ba MLA tamoi bom chana mukka pukhapina ri afam tore ko adu sisumuk warep loroga akhoi honorable chipna thabire cabinet decision loroga ko adu sisu kuji munimani khangri ko to समायना लेबा खोगी हाइरिबा रिलीजन सिना को नंबर फंगगदी आइखोइ ना मालेमदा माना थोकपा लाइनिंग पुनिंग द निंगुरिबा आइगे हौर फंगी लोइना काउथोग चखरिबसे करिगुंबा खरा खुदोंग चाबगिनी हाइना लौजे खोना को अदुना असिम खुदोंग चाबसे सिसु भारत सरकारना पिबिरबा रिलीजन से को नंबर फंगदी अदुगा मागी नेशन दुगी मागी फुरुपतुगी identity sunga ko angamba oiragati akoi hanagi yellow mi singse loinama ko sungsan ba yagani haiba amagi makhada ne ko ngasi sanamai religion ge code number ama okay masi bok tan code number ama yam kana tanabiri aduga masi phangbagi yamna naksal ai haiba form zu panbiri ai iton samu do muk lakchani bisini iton aikoi gi puya gi matang sin ne ro matam da aikoi gi puari da hangane yeng matam da iton gi mi yeng da aikoi masen munjan narambagi yamna अपुनबा नुक्सी चाना लेमिनरंबा इखोय प्रूफ चा मयाम की अपुनबगी लिचिंग अमा अपुनबगी सक्तम अमा लेरंबगी मसक से इखोय पाउंगी यंग द कमाय यंग मसे अखोयगे साकोक थिरेंददी लाइनिंग थंबिरम साकोक थिरेंददी अखोयगे अखोयना हाव वन हुजि खारिसे अखोय मितेई हेदन लेगिबा अखोय सिदगिदी हावना हाले अखोयदी मोजी लाइगा ताइनबा मिनी अदु मसी येंगोरगदी चिंगमी तमी अनिगी मरक्ता लेनरिबा रिलेशन सिदि अदुकि मतिक नंगनगरे अखोयना कनाबु ममना महाक्ति कैनोनी हे महाइबा अदु मसी हौ हेबिनी हौ चोंगे ना तौगिबदगी ताथगिबो माने अखोयगे हाउ हेबिसी अदु मसीदा येंगोरगदी लनिंगदौ सना महिना अखोयगी लनिंगदौ सोरारेंदी मितम मसी सारगा मी सागरे असुमना सागरिबा मी असि मथंग मथंग थादोखरे अदुदगी अमो इबुदु पाखंबा असिना माना ngसाइगी ओनिंगबदो ओलगा लिल ओनबा ngamba उचे ओनबा ngamba nga ओनबा ngamba तिल ओनबा ngamba लनिंगदौ इबुदु सोरारे लसिनो मांगोंद पिबिरे हेरगा शक्ति जे पिबिरगा असुमना ओलगा टाइमिंग लेरिबा चदा नोगदा मयाम जी संदोरपनी हाजरिबा सी वेरगदी कनाना सिंगमिनो कनाना तमिनो हाइबा मखक लागत्रे अमत्त वैरे इपा अमतगी मचा इमामतगी मचा अंगो ओइरे हाजरिबा अपोप लाइनिंग की मतुंगिनदी मसीनी अदुना अखोइना मतम पुनमक्ते अखोइने लिंजरिबा अपोपा ने लाइनिंग हौबम छाफम ओरिबा लोभम लोभम पिबिरिबा अदु पुनः मयोंदगी सातपनी मसादगी हुनबनी हाइरियबो पुनः मक्सी मांगोंदगी हुलकपनी आई असीसु महौसा लेरिमबी इमागी मखा पोलगानी हुजि हिंगिबसिसु अदुना हंद आइबु हाइजौ हाइरगदी मसिदी तसेंगना अपोप लाइनिंगसिदा थाजरगदी अकोइ खुदिमक अमत्त वइना नुसिनबम थोय मरमदे आइंगोंदा लेरिबा थवाय अदुसु मपु मांगने हाइजरिबा अकोइदा लाइन कैनोना लाइनिंगदौ इबुदौ सोरारेना चाचा इपादी अहल होरे नसिनि नाव लाओ लाइनिंगदौ सना मही अमदि इबुदौ पाखंबदा नोइ नंगों कोइरो हादना असुमना आइदी लाइरी पाकटा चलगे आइदी खालेबा का लाइरी पाक पाबनी हादना हाइबसे मांग साइगी
lairi pak ana matam sida sakok thiren de pibiri se khoi gi mathak thangba sigi saruk si lairi pak oidurim ne sigi da patte bo wakan khalak pa mi do madu ne ba charoi harak kaduri si okay aduga sigi khoi gi makha thangba sibuna taibang ne aduna ahaw ba chare yada nuksit phajaba honjale natonda manam nam thire nam thirana aduga phajaba thole khadagi loinam aduna si khale bakshe masi somna lairi pak ne hadan aduna handaki lawai limpu haibe sidaida akoi kobru harise sibu oina pibiram brahne ai khanje masidani laindong manasida phamban tunga laibak si lairipse koki saruk sida aduna masida mahaksu yauribani aigi nungsigraba hui adudasu aigi nungsigraba isa adudasu aina loiriba hongdong adudasu mapu mahana kaiyongaga aigi thawaise haibidi mai ama khaktagi mai lauraga sum mathang dise supposing mayang londa hairga dibanita masidaida dibanita sida koina kendansi mayam ama chui mai amadagi mathang asigumane haijariba aduna aikoigi 오자 파캉바기데 야우리바 타와이시가 아이기데 야우리바 타와이시가 이봉오기데 야우리시가 혹동om데 야우리시가 짬마르범 토이 까생바디 모이나 칸나르바디 라이닝바디 우기나 까나노바 아두가 땅훈나 까나노바 아두가 후이나 까나노 혹동나 까나노 타와이 우리바 마학 아두디 마학 아두네바 짭마르바디 마시 우리가디 얌눅시누범 톡브르네 칼리네 약디 아무때 오이베기 리풀 아마카 Meetei de ipai fushing na pibira me bela ning lai chon sigi haru ragati machine ine khanjari shi okay ekoi babung na yamna fajaba wakhalon amak ekoi ki Meetei gi lining lon dagi laudara akan da thangdara akan da thamlamba ekoi ki pawro pawtak mayam adudagi yamna fajaba nuksina bagi amato oi bagi wakhalon fajaba mandi phongdok piri mathang je ina babung pakhang bada muk lak chaning waje babung ekoi ki puari gi tangkak mayam amada ekoi ki lining लिचचे मैतै लाइनिंग दा यावबा फजबा अखोय मियोबने हिंगमिनबदा अमसुंग लेमिनबदा चंगबा पौरो पौताक सिंसे अखोय खितंग थंबियो बाबुंगी मैकैदगी करी हायरमी अदु मदुना ngasi लेरिबा अखोय मणिपुरी खुनाइदा करी दा सिजिनबा याय हायबने चिंगबसे मसीदा आइबो हायौ हारगदी अखोय सि ख्वाइदगी लीबा मालेमदगी ख्वाइदगी लीबा लेपा aduna libasida akoina huji hairagadi magi jati kanglupu kangkhaning bani haina takpirani ko aduna kayam li ke haisi kobruda lambi kakpad phanggi ba phosin adugi marusi Germanda Dr. Horan kauba amana test tawye haina hoi hansina sinthangwari tawirmi ko aduda kayam ligi haibu sahi lakha satruk suri hai aduga himaloi nei khoidigi halli haidna amasu hai masina moisina kayam li re habda magi soil sung test to kan lakha kun khata ngai ri hai ko aduna lakha sangwa ga mari phu se koin halle aduna taibang haiba taibang si taibang mi haiba ja se masi aikhoi gi puari gi tangkak tadi aikhoi gi sida Kangla sida ki loinam ai hobum fambi maru si sida lei na takire aduna di ai khoi si kana no na yengchan bam di thokti na khali hai de maram di ai khoi amade gi loina thokki ba ngak tani aduga ai gi leikhai na ai gi layat na hai di geographical condition na ko marol irol inat tin dabana tungan bani tana aduna kon baneba aduga ahambagi pukokti masine na kona ahansina smana thambirame masida akhoi nuksina dana bagi maram se kupna nainaragadi akhoi leite maramdi akhoi amakhakta oina yeba kanglup se masidi asaba damda leragana muba ayingda leraga ngauba natra adugi khenaba adegi magi leiba leikhaiduna koina huji stock manga thong khaiduidana mangoloi haibama adegi Caucasian Aryan adegi Negroid haina adegi pigami gumba sumbagi kanista stock ma thong khaidu isi sidi magi lamdam dugi leikhaidugi makha pona tawgibani aduna
masidi akhoi kupna nainaragadi mafamsidagi pulo haugraga ido pakhangmana chala langon tawra mi sandombagi mafamda leipan sandombagi ningthau panbi system tambirmagi puwari leiri bokhoida malemda leiri mayamse kari puwari se kidang se thambiram madu pamnu thambi be abada example hoine masida koi sakok thire laibam leire adegi leisem lon haibam lei adegi mihobam haibam lei ko mihorol haibama aduna sigumba puyasi akhoi gidi puya lising lom da leire leiba puya lising hini pulap na mai thadok pi hrise wari tangkam da ko aduga akhoi gi alibungo lining hal akhoi gi ibutho khonang thabana kalami harba puya taruk tudi ngasi su akhoi imitta uba phangdri kalle de haire ko adu sumai tawdana leikiba potu sigi pakhangba yangbi ga haidana ko puya mayam su khardi maru habu khardi kanbirame hai adubu aikhoi posting asi kalakpadagi masi tongana manghal lagi na tongana singna na taw ko armane haidi bharata muslim na landara ga pan kiba muslim leba onthok kiba se masi gi tangkak sita muslim dharma sadar balang na bada bharat ki puya lairim ta muslim mai tha gi dew khangbi ko aduna aikhoi gi di madu tumna ba tha gi ba masini aduk thina aikhoi se ot khraban auda ngasai gi chinthang warina kokthang warina ngasi aikhoi gi anauba form tor ko ne ba amu newly aikhoi je pura muthat pa ga sab manara bane ba aduna siguma policy aikhoi na puari gi tangkak amani haina warong na dana aikhoi nau namu kaidau ba yai haibdu sam form tawjar koi wani ta sengna makti mitei se pura mut ki ba sab manara bane hoi adu ko koi umang lai le hoba lai harau bagi makata bi le hoba aduga laning thuk sana mai asi le mere si akhoi ni ira cha hoba masina ngasidi akhoi meitei amoina ngasi sak tak pangam jabane hadana idi khanjeye masini akhoi gi boduna hauji ngasai takpi hiba karamba pawro ipa ipuna pibi baga se yam phajaba su lei pandi akhoi gi nuksa wo thulo urum le masangro hai nuksa si kaino nong achumba ado oiro o habidi aphaba tawro o haba aduga uruba kanggu khangubaduna mabu support to biyo haibineba phongna haibidi yadaba mala lobani na thole matamdu de ningthogi mayokta adubu chummena hairubadi chango hairubadi yadabanina nang uruba khangu mayamduna support to biro yunjun biro ga haiba sigumba yam phajaba lei adubu ngasi gi oinadi ipa ipu singna pibiramba akhoi gi hanuba hanubi panda bai wari leiko adegi hanubina moithap naibagi huram basang pai wari leiko phajagraba aduna hujikti akhoi pebe ki wari se yam mathok tabrena khali akhoi icha chawba icha matik chaba icha mikap tholok ngai ba taiyeba horiba isini naw sing se aduna akhoi hajening budi college gi oja sing khangde lawyer khangde aduga mantri mla khangde mayam sing sin makhoi gi marun se pikhau hapjilga thamme machi thambidaba puthuk piro bai leba ki sigumam leine si tawine si tawre si lakani ne haibidu haibi ba phongdok piba seng no opol loiba mathok tabare na khale akoi de ayamna losen na badong na makak tawe masini lebagam thije itun ngasai ki ekhoi pamung na haibiri ba pan hanubi hanabi pan thapagi warisi masigi warisi gi nungda chelebi ichelse masina ekhoi gi horiba mirolda adugi horiba generation mayam se karamba para ma tambiri na ubibage pamung masi ngasi mangdherei ba ekhoi gi society haibidi oida padaba mayam ma khakna ekhoi di namjalaga chatlidana masibuni yam phajagrajani ade paladubu ahingbu paladubu tharaga howgudubu phulallaga kari haiga thahallaga paladuju horaktre aduga moina chathoe masina takpadi asingbu singsina apangbu singsidaida moithem tawraga makhoi gi
붓 마카드 탐나보 호나버세 마시부네 하이제리바도 콩반데기 팔아랭부드나 타전비레 타전비레 사바야다부도 사바야다바 aduna taibasi makada bi ne pawong wari saji ne pawong kudane akoi aduna ngasai ngai be ya moi re ngasai gi palariang budu yongyam duna yongyam adi phatam yam duni ko maduna pandu thajalle afutpa ahau budu hanubi hanubuda futlona futla thadawni ni lada yomaga thahanba aduna moin chathoe hanubi hanabina chagadaba haugraba panse sina chathokraba yongna futlaga yongna lada yoma thahalle thalle adu chathokraba adu yongna chagre aduga somda chagadabuduni yongna chagre adu somdagi kanoduna mini charoidaba khongbanda hoba arengba pando aduna moina khoto phoaga thajallamaga ahau budu purja khare chathokre okay ati ahau buji kanana chari adu areng busina kanana chari yebse yam kumna naina ba yai bani pabungna pabungna mausha Britishna second world war gi matamda Pichibi gi mafum khudimakta hiramani mukta laiba mayam pha pu chakhibido aduga kashu nataba khara supposing machet amaga thugai na boundary ga che sina nangi jagani ga demarcation ge tawridina like that sigumani ma sagi mai hanubi wari che ngachi phagi na te sing agoma khana la aga apang basi baje masi malem gi puari da thingang kya da tatna thokpa thodu amadi oiri bane ba oi ngasai adu pabung ga hairi ba colonialism british colonialism se goine sidagi reflect over ya ga hairi ba british kangu mala india da liba mi myam se loine divide torme ada amaga divide tore aduga moina sigi matung punamuk na pha pura sakre ngasi manipur khulai pairi si yal hana khoi nagana hale british injin biram bane okay to masidi mathang tang samdarakpani asi ngasai gi lamban pijabudu lamban tharam budu ko chamane okay ngasi gi oina aikoina thamjagi ba topic identity and heritage haibasida aikoina puari gi lamai sing hangdoktana puya gi lamai sing hangdoktana maitei lining gi miyeng dagi aikoi gi horapam amso aikoi gi punbagi saktam aduga leiriba phibam mayam asida aikoina matau kramna reflect over yabagi haibagi tongan bisus mayam ama khanna neinabagi tangkak amada ngasi saruk yabigiba Thongam Samungou khanganba Honrary member National Innovation Foundation Gujarat ikhogi pamungo amukan thagachari kai kun uchari lena ngasi gi thoram se sorry yabigiba Universal Meetei National Forum gi president oin thogai pubiriba Hirom Pakhangba Mangang busu ikhogi pamungo amukan thagachari kai kun uchari lena ngasi gi thoram se bu yengbigiba nushijara manipur imyam puno puso aikogi thagachari nusikai kun uchari lena payam thagachari